ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ Chief Minister N. Biren Hangang SCG BJP की मिरेफ ओइना नॉमिनेशन फाइल तौख्रे BJP की मैनिफेस्टो नोमनिनी असिदा पुथोकलगनी BJP दी थबक तोंथोकपा ngamloidaba मैनिफेस्टो पुथोकलोय हाना Chief Minister N. Biren फोंदोख्रे कांग्रेस जनता दल एस अमदी लेफ्ट पार्टी सिंह पुंशिलगा सेमखिबा अलायंस की ममिंग मणिपुर प्रोग्रेसिव सेक्युलर अलायंस हाना थोनख्रे अलायंस असिगी पॉइंट 19 यावबा कमन मिनिमम एजेंडा अमसु फोंख्रे नॉमिनेशन फाइल तौबगी मंगानी चनबा नुमिता चीफ मिनिस्टर एन बिरेन यावना तोंगा तोंगाबा कॉन्स्टिट्यूएंसी सिंगदा मिरेप 15 नॉमिनेशन फाइल तौख्रे कांग्रेस पार्टी दी बीजेपी गुमना बी टीम थमलगा मिखल थेंगनरोय हाइना एआईसीसी की मणिपुर इलेक्शन इंचार्ज दायरम रमेश ना फोंदोख्रे खुरुमजरी ममी टीवी के प्राइम टाइम मणिपुरी न्यूज मीडिया ताबीरिबा सिंबु लक्ष्मीना तराम नोक्चरी पाउसनोग पिजरी थासिगे कुंतरेता अहन बतांक की ओइना पांगथोकदौरिबा 12 सुबा मणिपुर स्टेट असेंबली मिखल असिगिदमक चीफ मिनिस्टर एन बिरेन ngasi हाइंगांग एससीगी बीजेपी मिरेफ ओइना नॉमिनेशन फाइल तौख्रे बीजेपी की मैनिफेस्टो नोमनिनी असिदा पुथोकलगनी अतोपा पार्टी सिंगी मैनिफेस्टो गुम थबक तोंथोकपा ngamloidaba मैनिफेस्टो बीजेपी दी पुथोकलोय हाना चीफ मिनिस्टर एन बिरेन फोंदोख्रे चीफ मिनिस्टर एन बिरेन ngasi अयुक पुंग 13 मखाइरोम ताबदुवाइदा हाइंगांग एसीदा बीजेपी की मिरेफ ओइनबा इम्फाल ईस्ट डिस्ट्रिक्ट की डीसी कॉम्प्लेक्स ता थुगलखी महाकी नॉमिनेशन पेपर अदु हाइंगांग एसी की रिटर्निंग ऑफिसर एलांगबम अमुथोई खांगानबदा पिसिनखी नॉमिनेशन फाइल तौबा अदुदा बीजेपी मणिपुर प्रदेश की प्रेसिडेंट ए सदादेवी सु लोइना रखी नॉमिनेशन फाइल तौरबा मतुंगदा पाउमी सिंगा उनबदा चीफ मिनिस्टर एन बिरेन हाई बीजेपी दी मैनिफेस्टो नोमनिनी असिदा पुथोकलगनी मैनिफेस्टो सेम साबा लोइरे अतोपा पार्टी गुम थबक ओंथोकपा पांगथोकपा ngamloidaba सिंगदा खग वासक हलोय बीजेपी की मैनिफेस्टो असि अयामबना सेल्फ रिलायंट ओइबा आत्मा भारत निर्माण युमफम ओइगनी थबक फंगद्रिबा नहा सिंह मशाना मसा थबक पीबा ngamnaba थबक थौसिल सिंगदा माइ ओनसिनगनी हाना सोशल सेक्टर सिंगदा पाइखलिबा स्टार्टअप स्किल डेवलपमेंट न चिंगबा थबक थौरम सिंग तसु मखाताना मिदेंग चंखिगनी स्पोर्ट्स के इंफ्रास्ट्रक्चर सिंग मतम का चानब मोंगदा सेमगनबा होनगनी एग्रीकल्चर अमदी हॉर्टिकल्चर सेक्टर दा ऑर्गेनिक दा ओनखनबा पांदम याउरी लोइनना हायर एजुकेशन दा अकन मिदेंग चंगनी अयंबने अखोगी फोकस मैनिफेस्टो सी अखोइना पिरकदोरिसी आत्मनिर्भर भारत आईदी अखोगी सेल्फ रिलायंट ओइननबगी यूथ सिंगी अनएम्प्लॉयमेंट इशू सिंगदा अखोइना हानादगी startup adugo social sector singda pira ibasmaina hena mohena social sector singda empower tawrkanda investment chaung tawrkanda akogi skill development gi kuthanga priority piba adugo higher education gi institution ching hangtongna bugi adugumba pandam ekoi yorkani adugi sports ki infrastructure da akogi modern technology akogi training mapanda satna to bu yana na bagi pandemic ko yauri adagi agriculture sector da aduga koi horticulture sector da koi pura state sidai da koi kanogi bagi kare haitare organic ki onkhat na bagi pandemic ko da lairi मिखल मरी लेना थोकलिबा हिंसा की थौदोक सिंगी मतंगदा पाउमी सिंगना हंगबा वाहंग की पाखुम पीदुना चीफ मिनिस्टर हाई मिखल मरी लेना हिंसा की थौदोक थोकपा असि यामना लाइबक थीबनी असिगुंबा थवोंग असि मखा ताना थोकहनगुमसी मिखल असिदा हिंसा यावदना माना पामा मिरेप सिंग खंजबदा अपन बपीगुमसी हानसु चीफ मिनिस्टर ना मखा ताना अपील तौखी अखोई बीजेपी की दी अहान बगी नोंगदु खरा पेना दबगी मफम अमन इदा तोरमे अखोई दी होजि लोइना इंटेंडिंग कैंडिडेट मयाम दु अखोई आइगा फमिनरगा प्रेसिडेंट गा फमिनरगा कोई वारी सानदना लोइना अखोई दी सपोर्ट तंगदना अखोई दी शांति की फिल्म द लाए
ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯑꯃꯠꯇ ꯑꯣꯏꯅ ꯐꯥꯏꯠ ꯆꯨꯡꯁꯤꯟꯅꯔꯦ ꯑꯗꯣ ꯃꯌꯥꯝꯗ ꯑꯩꯅ ꯑꯄꯤꯜ ꯇꯧꯅꯤꯡꯕꯁꯦ ꯏꯂꯦꯛꯁꯟꯁꯤ ꯌꯥꯔꯤꯈꯩ ꯚꯥꯏꯑꯣꯂꯦꯟꯁ ꯌꯥꯎꯍꯟꯒꯨꯝꯁꯤ ꯑꯗꯨꯒ ꯃꯥꯅ ꯑꯄꯥꯝꯕ ꯃꯥꯅ ꯑꯅꯤꯡꯕꯗꯨ ꯃꯅꯨꯡꯗ ꯊꯥꯗꯒꯗꯕꯅꯤ ꯎꯒꯗꯕꯁꯨ ꯅꯠꯇꯦ ꯑꯗꯨꯅ ꯃꯁꯤꯗꯩꯗ ꯍꯧꯖꯤꯛ ꯈꯟꯅꯗꯅ ꯆꯩꯅꯗꯅ ꯇꯧꯕꯁꯤꯃꯇꯗꯤ ꯇꯧꯕꯤꯒꯅꯨ ꯍꯥꯏꯗꯅ ꯃꯁꯤꯃ ꯑꯩ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯃꯌꯥꯝꯗ Handak pangthokadoriba Manipur State Assembly mikhal asida BJP bu maithiba pinabagidamak Congress, Janata Dal S amadi Labour Party sing punshilaga semkhiba alliance ki maming Manipur Progressive Secular Alliance MPSA haina thonkhre alliance asigi point 19 yawba common minimum agenda amasung ngasi phongdokre Imphal ki Congress Baban de alliance asigi mihut sing yauna pangthokpa paugi mifam amada hanagi Chief Minister Okram Ibobina alliance asigi maming lauthokpaga loinana alliance asigi common minimum agenda so official oina phongdokhi Point 19 yawba common minimum agenda aduda maru oina yawriba wafam singdi Constitution ki Article 371C mapung phana chanahanba Manipur ki territorial integrity amasung historical boundary ngak senba working women School chaliba angang sing amadi nupi macha singda public transport lemna phanganba yumthong khudingda thaknaba afaba ising amasung power supply mapung phana phanganba lakadori bachahi manga asida mara chetpa economic growth laihanduna yumthong khudingda matik chaba santhok lambi piba amadi nupi sing economically amasung politically empowered tawba haibana chingba wafam sing yauri Thoram aduga mari lainana hanagi Chief Minister Okram Ibobina hai democracy chatpalebak amada tawroidaba thabak thoram kaya center amasung state ta lengak pariba BJP na ngasi fawba pangthoktuna lagli masida democracy gi wahan thok manghal lakpa amadi mami samal lakpagi fibam amada thamli press ki ningtamba manghal lakpa amasung constitution gi wangmada BJP na thanglakli ba khongthang sing asidagi kalhaunaba amadi democracy gi fajakraba machadasi manghandana thamnaba alliance asi semkibani Namfu hafugi lenga session nasina adumag makhat chatharakpa tarabadi aroibada dictatorship ki mawang amada laktuna mi painingai oiba fibam ama leibak asida soidanamaki mayoknarakani Handak pangthokadoriba mikhal asida MPS ena BJP bu maithiba piduna miyam kannabagi damak anoba lengak ama soidana semgani ngasi fongliba common minimum agenda asigi makhada BJP na luchingba lengak asi maithiba pigani hanasu Okram Ibobina makhatana phongdokhi Governor asi mayam hena khangbirabani भारत की संविधान से प्रोटेक्ट तौगनी हाइना राष्ट्रपति की एजेंट हाइबे तारे ऑन बिहाफ ऑफ द प्रेसिडेंट ऑफ इंडिया संविधान कॉन्स्टिट्यूशन प्रोटेक्ट तौगनी डेमोक्रेसी से प्रोटेक्ट तौगनी ने लागा प्रेसिडेंट की महूत सिलगा मासिदा राजभवन ने फमी बने मतम दुदा सरकार सेम मतम सिदा लीडर ना लीसम पिछलेबा वासक लौन बगी Governor ta madudai da Congress ta karaba nupa ama list people to the yaukshal level Shri Sassan Ashas elected from this assembly constituency sponsored by Indian National Congress maduda governors in a high no sorry no hoy Hayeng house da protest wa majority proof tawna ba house da floor cross tawba adu tawba da tawba that is different question majority on na ba tawba da adu sidai da ngarang nan election tawba da membership ki wasap phok laudri sidai sponsored by Indian National Congress ama against the constitution 10 schedule of the constitution against Shri Yaroi Sinoi hayang masing majority proof tawi have the count over the Badinoi house that on zero. Masima kaino or taking tawisi this is against the constitution against the law Haidanamana denied tawbungam dieva. Paugi mifam aduga mari lenena CPI gi National Executive Member Dr. M. Narana Hai Center amasung State animakta lengak pariba BJP asi corporate singbu yokhatpa amasung privatization tawbada hena mideng thamli thorang asina lairaba miyam matau karamna hingani haibasi achobo wahang amani state asida paliba lengak asina chinda afaba ngakta haibasu miyamna thengnabana fataba ngaktani hojikti miyam gi damak khanba amasung thabak tawba lengak ama mathau tare hanasu Dr. M. Narana makhataki This government is a pro-corporate, means pro-rich.
anti-people, dictatorial, whimsical government. मैं आपको ना उम्मीद है अहिंग अमदा पैसा चलन दबा को. How many such kind of things happened during the last 5 years? मैं आपको ना उम्मीद खंगी. मरम अदुना यामना dictatorial होगा, unconstitutional होगा. इना कुंडकी मिशिंग द बराबर लेबा. उजिक्ष मैं आपको ना खंगे. Privatization, you see? मिया मसी common property सी लोई ना योंथोक तो ना privatize तो उल्लेख करना. What remains? मम्मा इधर दे दी कोई हिंदी आगे ड्राइव वापंग लाकने. हंदक पांगथोकदौरिबा मणिपुर लेजिस्लेटिव असेंबली मिखलगी नॉमिनेशन फाइल तौबगी मतम लौथोखिबगा लोइनना मिखल असिदा मिरेफ ओइगदौरिबा सेंगी नॉमिनेशन फाइल तौबगी थबक हौनरगली. ngasi नॉमिनेशन फाइल तौबगी मंगानी चनबा नुमिता चीफ मिनिस्टर एन बिरेन यावना तोंगान कॉन्स्टिट्युएंसी सेंगी मिरेफ तरा मंगा नॉमिनेशन फाइल तौख्रे. ngasi नॉमिनेशन फाइल तौखिबा मिरेफ सिंग अदुदी हाइंगांग एसिदा बीजेपी की मिरेफ ओइना चीफ मिनिस्टर एन बिरेन, खुराई एसिदा बीजेपी की मिरेफ ओइना एमएलए एल सुसिंद्रो, लमलाई एसिदा जेडीयू की मिरेफ ओइना हानगी एमएलए केएच बिरेन, केट्रिगांव एसिदा जेडीयू की मिरेफ ओइना डब्ल्यू रोजित अमदी अंड्रो एसिदा कांग्रेस की मिरेफ ओइना के निंगथेमजाउनी. इम्फाल वेस्ट डिस्ट्रिक्ट की ओइनासु ngasi मिरेफ मंगा नॉमिनेशन फाइल तौखी. मिरेफ मंगा अदुदी सिंगजमई एसी की ओइना आईएनसी मिरेफ हानगी स्पीकर आई हेमोचंद्र, सगोलबन एसी की ओइना बीजेपी मिरेफ आरके इमो, नावरिया पाखंग लाकपा एसी की ओइना बीजेपी की मिरेफ श्रीमती एसकेवी, लमसांग एसी की ओइना लिगमाबम मनिबाबू अमसो सेंगमाई एसी की ओइना इंडिपेंडेंट मिरेफ पायरकपम रोविनी. हौजिक फाउबगी ओइना इम्फाल वेस्ट डिस्ट्रिक्ट की मनुंग चना लेबा उरिपोक एसी, पासोई एसी अमसोंग कसामथोंग एसी की मिरेफ अमता नॉमिनेशन फाइल तौरक्ट्री. मरकसिदा कांगपोकपी डिस्ट्रिक्ट ओइना ngasi मिरेफ अहुम नॉमिनेशन फाइल तौख्रे. कांगपोकपी डिस्ट्रिक्ट की ओइना नॉमिनेशन फाइल तौख्रबा मिरेफ सिंग अदुदी साइकुल एसीदा इंडिपेंडेंट ओइना मिरेफ ओइगदौरिबा चुंगखोलाई दोंगेल, कांगपोकपी एसिदा जेडीयू की मिरेफ ओइगदौरिबा सोसिम गुरुंग अमदी साइटू एसिदा एनपीपी की मिरेफ ओइगदौरिबा के लौबुमने. बिष्णुपुर डिस्ट्रिक्ट की ओइनासु मिरेफ अनि नॉमिनेशन फाइल तौखी. ngasi नॉमिनेशन फाइल तौखिबा मिरेफ सिंग अदुदी थांगा असेंबली कॉन्स्टिट्युएंसीदा बीजेपी की मिरेफ ओइना तोंगब्रम रविंद्रो अमसोंग नंबोल असेंबली कॉन्स्टिट्युएंसीदा आईएनसी मिरेफ ओइना नमेराकपम लोकेनी. पनबा याबदी अहान बतांक की नॉमिनेशन फाइल तौबगी मतम असी फेब्रुआरी अमदगी 9 फाउबनी. नॉमिनेशन पेपर स्क्रूटिनी तौबगी नुमिना फेब्रुआरी 9 कैंडिडेट सिंग विड्रॉवल तौबगी अरोइबा मतमना फेब्रुआरी 13 कांग्रेस पार्टी दी बीजेपी गुमना बी टीम थमलगा मिखल थेंगनरोई. मिखलगा मांगोइनना पार्टी 6 ना सेमखिबा अलायंस दा कांग्रेस पार्टी ना थाजबा चाउना थमली हाइना एआईसीसी की मणिपुर इलेक्शन इंचार्ज जयराम रमेश ना फोंदोरगली. वाफम असे ngasi हंदकता नौना पार्टी तरुना पुनसिलगा सेमखिबा अलायंस की ममिंग थोनबगा लोइनना अलायंस असे की कमन मिनिमम एजेंडा मियाम दा खंगनबगा मरी लेनना पांगथोकपा पाउगी मिफम अमदा जयराम रमेश ना फोंदोखिबने. पाउगी मिफम अदुदा जयराम रमेश ना हाई हंदक पांगथोकदौरिबा मिखल असिदा बीजेपी की बी टीम ओइरिबा जनता दल यूनाइटेड अमसो नेशनल पीपल्स पार्टी ना चिंगबा पॉलिटिकल पार्टी खरा बीजेपी ना थादोकली. अदुबु कांग्रेस ती यामना इचंग थौना वाखलोन मानबा पार्टी सिंगा पुंदुना मिखल की चपचाबा खोंगथांग लौदुना प्रीपोल अलायंस तौख्रे. मणिपुर प्रोग्रेसिव सेक्युलर अलायंस हाइना ngasi ममिंग थोनख्रबा अलायंस असिदा मणिपुर मियामना थाजबा थंबियो. अलायंस असिना कथोकपा अमगा लोइनना लेबाक असिगी डेमोक्रेसी अमसोंग कॉन्स्टिट्यूशन मपुंग फाना ngak सेनगने. मसिदसु नतना हौखिबा चही 5 गी लेंगाक असिना पिरंबा अमंबा लंबी अदुदगी मियामबु पुथोरक्तुना यूथ फार्मर अमदी नुपी सिंगी याइफा थौरांगदा अलायंस असिना अहेनबा मिदेंग थमदुना थबक पांगथोकनी हाइनसु जयराम रमेश ना मखाताना फोंदोखी. Congress does not believe in having B teams. Congress believes in having alliance with like-minded parties. No B teams. There are many B teams in this election of the BJP in Manipur. But the Congress has an alliance, and that too a pre-poll alliance, a pre-election alliance. It's an alliance of equals. It's an alliance of like-minded parties. And we are confident that the people of Manipur will place their trust and confidence in the Manipur Progressive Secular Alliance.
Malam pubada thengnariba COVID-19 gi laichat astagi ngakthoknaba achamba chection thorang khara ngangna chatpinaba Mami TV gi maikei gi singzari madudi yumdagi hek chathokpaga face mask upiyu mi maga gi marakta futaru kera pathambiyu maimit khut satoina hamdopiyu amadi COVID vaccine kapa yarba sing sungsoi shoidana COVID vaccine kapthoktuna laichat astagi kanaba myambun honamnasi Manipur ki Governor Laganation Sagolban Assembly Constituency ki voter ama oina handak pangthokadoriba Taranithoi suba Manipur Assembly mikhalasida vote hadagadori Governor na Manipur ki voter ama oirakpagi thoram ama ngasi Manipur ki Chief Electoral Officer CEO Rajesh Agarwal yauna Rajbaban da pangthokre thoram aduda Manipur ki CEO Rajesh Agarwal na Governor Laganation da formal oina elector photo identity card epic card su khusinaki Governor Laganation Sagolban Assembly Constituency ki voter ama oina handaki mikhalasida polling station 11/34 all Lambulanda vote hadagani panba yawadi Governor Laganation mamangda South Chennai gi manung chanalaiba Tiagaraya Nagar Assembly Constituency ki voter oirambani marak sida ngasi pangthokiba thoram aduda Manipur gi CEO Rajesh Agarwal na taranithoi suba Manipur Assembly mikhal gi sem sariba sing adugi matangda Governor da paudamki Uripok Assembly Constituency da BJP ki miref oina thokliba KH Chadum Ragumani na mayokta mikhal gamari leinana ayet apan amata piroi adumakpu mangonda support tawbagi wafam di laite handak pangthoka dawi mikhal asida nota da vote pigani natraga vote hadaroi hana constituency asida BJP ki intending candidate oiramba CSP joina fongdorokli ngasi lamfel kunau da leibat Chongtham Bizoi gi yumda pangthokpa pawgi mifam amada wafam singasi mahangna fongdokladuna CS Bizoi na hai handak social media da Uripok constituency gi BJP gi mirep case Ragumani na mahaki izat sokpa yaba audio clip ama viral oirakiba aduga mari leinana Ragumani gi mathakta defamation suit tawragani Ragumani na party gi senior member amagi mathakta ngang sakibu wafam sing adugi matangda party gi senior leaders sing na mahaki mathakta action lokhatpagi mahut ticket lamthoktuna BJP gi mirep oina puthorakpa asi condemn tawi maramaduna Ragumani gi napal asi sotha hanaba amadi mahaki ijat ngakpa oina defamation surasi tangai fadana personal level da tawgadabani RSS asi ngasidi accountability laitaba adubu Power di yamna paiba organization ama oirakle maramdi Ragumani gi viral oikiba audio clip aduda RSS na mangonda oiza othak phangba yaba post piriba se bot kanaba amasung sel tanabani haibagi wafam mayek sengna pali masina takpadi Ragumani gi corrupt practice ta RSS na khangi pibam asi leira fawbada action lobagi magut Ragumani da BJP gi ticket piba asida RSS ki khud yawi haibasi mayek sengna takli Handak pangthoka doriba mikhal asida mahangna BJP gi miref ama oina thoknabagi thorang tawkiba do black money gi sakti yaudana mikhal mai pakpa yai haibado utnaba khonabani karigumba mahaki thorang asida mai paklamba thoklabadi kumjali singani kuntareta amu pangthoka doriba state assembly mikhalda afaba candidate kaya amagi laibak faba haibado oiramgani hanasu CS Bijoyna makha tana phongdokhi Manipur is a free state India government gi makha da laiba national party ni yang lawri congress amadi BJP sibu nakhai ma chingjakre makoi khenabadun tongan bamni Meghalaya ki chief minister Nagaland ki chief minister amadi Bihar ki chief minister na Manipur jo politically khut thingjinba yabagi yamna sawa khongnet phama pirei samna harabada NPP NPF amadi JDU makoi da praja singna kanagum yaning de na vote pigi base Manipur da Meghalaya ki chief minister gi Nagaland gi amadi Bihar ki chief minister na akhoi da politically khut thingjanaba akhoi gi khongnet phama pibane na ai hygiening masimadi yam kana strongly yaningde Haukiba pung kunmari asida Manipura miyoi lising ama chatrit ke yang kaitaru COVID test tawbada miyoi chani ga taratare nauna COVID-19 positive oibaga loinana state asida laina asina nabagi masing lak ama lising kuntramari chatruka humfumatho yokre laina asida maram oiraga miyoi ani lekidre COVID-19 command control room dagi ngasi numidang wairam pung manga fawbada fangba paw amagi matung ina miyoi chahum ga tara manga naba faduna discharge tawkre Naba farakpagi apun mamasingna lak ama lising kunipan chanipan ga sumna mapan sukre active case lising ahom chatrit kamari futara humdoi leili laina asna maram oiraga laikidaba mi gi apun mamasingna lising aniga yangkai mapani fagalakpagi changna chada mari futara manga dasmik taruk mangani COVID laina asidagi ngakthong naba lengang na paikhat pa thoksilama gi makhada miyoi kaya masu numit khudingi COVID vaccine kapthokli COVID vaccine kapthokiba masingna ngasi fawbada miyoi lakun manga lising yangkai mari chanipan ga mari futara taret ni
Haukiba pung kunmarida D-type oxygen cylinder chaniga nifu taruk amadi B-type oxygen cylinder marifutara taruk Manipur gi tunga ba na layang sang singda fangan ba ngamkhre haina COVID-19 command control room dagi fangba paus na makatari. BJP की टिकेट फंगमा ngamhaudrabasu party asida adumak leiduna miyam gi seba leptana tawkhigani haina Manipur State Assembly Mikhalda Kundrakom Assembly constituency da BJP की टिकेट tanaram ba Dr. Khatrimayum Kalana Paumi singda phungdokhrei. Manipur Press Club da pangthokiba paugi mifam amada Dr. Kalana hai BJP bu nungsijaba miyoi singna party asigi ticket fangautre haibagi ninghanaba tawbigano BJP da tumkoina lengdana leibiyo party asigi makhada miyam gi chakot thorangi thabak sing taunaba honase ticket fangaudre haiduna atopa party amatada hongdoktuna BJP gi ticket amirep oiraba singda support tawbiyu hainasu Dr. Khatrimayum Kalana phongdokhi ticket fangaudragasu ai hujik BJP da lengdana lejakini amadi BJP bu nungsijaba matam kuina kendra sida waminaraba worker sing karyakarta khudingmakpu BJP da leibiyo amadi atoba party da chongbiganu haina aina aigi worker sing da hannan haijari. Royal Riders Manipurna kulhumdoirak suba oina thasigi tang taruktagi tara fawba numit manga ni chupna Farzol district ki manung chana leiba tipaimok sipikon khulda lemna layeng bagi camp ama pangthoklagani haina Royal Riders Manipur gi President RK Tombisana na paumi singda phungdokhrei. Manipur Press Club da pangthokiba paugi mifam atuda RK Tombisana na hai lup asina chahi khudingi calendar program oina chatharakpa tongan bathabak thoram sing COVID-19 laijana maram oiduna Pam matam jana pangthokpa ngamkidaba asi yamna laibak thibani COVID-19 gi awareness yauna pangthokadaba health camp asigi sarugama oina tipaimukul gi ahal oiraba singdasu Royal Riders Manipurna angamba khudol tamgani kanagumba miyoi natraga atopa lambi amatadagi mateng laudana loop asigi members singna sel khaizinaraga tonga balayeng gi Dr. Tarena chathagadaba camp amani Chakamari Panba Garina Yoba Ngamdama Mafam Ama Oiriba Sipikon Kulda Pangtokadaba Camp Asi Miyamna Sogat Piyu Loinana Hiram Asida Kanagumba Miyoi Amatana Rasnitigi Kudong Chaba Loge Kanbigano Hanasu Royal Riders Manipur gi President RK Tombisana Makatana Fongdoki Pandemic is last year health camp organized to Bungam Gide for calendar walk to Bungam Gide. Adu Hangatagidi Karju Safare Sapa Horsiana Madugi Shem Black Germany. Masicalago Jacoina, government Pidiva, Litinium, Marks Upa, social distancing, sanitizer Sinava, Bodupun Mutakolan, Poloto Zaga, Hyderabad Zagado, the Salagazu, okay, member of the Joriba, Health Campum, Tokigariva, Dr. Taret, Makoina, Kuzasing alone, Kuzasing the Koina, awareness Pizagani. Nehru Yuva Kendra Thobal Amadi District Election Officer Thobal Napuna Kusam Naduna Jal Zagran Avian Digital Facilitation Voter Healthline CBZil Amadi KYC apps ki matangda nahasingi oiba awareness forum amangasi Lilong Tamyaida Pangthokre Youth Empowerment and Development Society Moisinga Loinana Pangthokpa Thoram Aduda NYK Thobal gi volunteer Elangbam Amvidasna Water Conservation Amadi Rainwater Harvesting gi maru oiba Shingi Matang da Wafam Kaya Fongtoki, Loinana CSC gi Digital Facilitator S. Amerzit Amadi DEO Thobal gi Media Coordinator Wakas Muhammana Matang Sina Bank Mitra Amadi Water Healthline CBZil Amadi KYC apps ki Matang da Wafam Kaya Fongtoki. Handak pangthokadoriba Manipur Legislative Assembly Mikhalgi Mangoinana CPI Manipur State Council na Congress ka alliance tem kibadu yaningdaba utuna Wangjing Tenta Sida Mamangi Mikhalda CPI gi mirep oikiba Hobam Rovindrona Luchingba CPI Wangjing Tenta Local Council gi maru oiba member nifunipan party asidagi tokre CPI digi tokle haina miyam khangna lautopagi thoram ama ngasi Wangjing Kwangkhaida leiba hanagi CPI gi mirep Hobam Rovengi Yumda CPI Wangjing Tenta Local gi oiba mifam ama pangtoki Mifam aduda Hobam Rovena hai CPI na Congress ka pre-poll alliance tem nabagi matangda pangthokiba CPI Manipur State Council gi mifam da councillor ayambana alliance ki partner oiroidabani haina phongdongnaki adubu CPI gi luchingba kharana Congress ka alliance tawgadabani haina warep lauki handaki alliance asidi Congress na makhoi gi oizaba thiduna khudong chaba launaba honarakpani thawong asi lamdam asigi miyamna yaroidabani
Maring marangba waripni haina mahakna makha taki. Party ki awa thodang senghai thodang puduna laklaba state executive member oijariba aduga state councillor oiriba aduga loinana Thobal district ki executive member oiriba local executive member oiriba councillor sing amadi branch secretary sing party ki member sing aikhoina puriba pham sing dagi tokpuga loinana primary membership dagi ngasi dagi tokjare haiba wafam sin Mifam aduda CPI Manipur State Council ge State Councillor members to oiriba TH Hemobina su alliance asibu yaningdaba fongdoktana wafong kya fongdoki. Langtabal nambul mapal da leiba lining thau putibagi nauna saba sanglen ama ngasi hongnabi matung ina sanggakhrei. Lining thau putiba harauba committee LPIC na sinduna pangthokiba thoram aduda sanglen asibu nauna sem sabada achoba thodang loukiba LPIC gi chairman su oiriba ningombam ibo chobana paumi singda hai chahi yangkai helaba ibudo lining thau putibagi sanglen asi nauna semgat sagatuna inau noba sanglen ama oina lining thau gi mafamda katke haibagi wakhalon amaga loinana tabak asi haukibani. LPIC amasung laikai asigi miyam gi mateng loinana mahakna achangba sanfam pumna magputhokduna isor gi tamak karigumba khara tauge haina khanduna lakiba wakhalon adu tabak to ontokpani mahakna tawriba social work asigi marumda politician ama oige haibagi wakhalon adu makti yaude haina su ibo chongna makha thaki isor gi sigi sanglen jimacity ai chana katlaga isor gi yongta I afaba sanglen ma sajage na khallaga ina ngasi sanglen je ina kachabani sida achangba paisa pulamak aina puthokjaraga aduga leiriba laikai club mayam sigi maroina akhoi gi lai committee sisina achauba mateng pangaga hariba sanglele je khoina sabu ngamjabani Lagliba March ki tang ahum da pangthokadoriba taranithoi suba Manipur Legislative Assembly election gi ani suba tangka ki mikhalda Juribam Assembly constituency da National People's Party NPP gi mirep oigadoriba makak mayum awas khana ngasi Juribam gi Harinagar da thungbada miyamna lei pareng huktuna taramno okre Imphal dagi helicopter tongduna Juribam gi Harinagar da leiba helipad ta thunglaba matung Islamabad ta leiba mahaki yumda taramno opagi thoram ama pangthoki Thoram aduga mari lenena makak mayum awas khana hai Juribam Asia se kannabagi damak NPP gi ticket puduna lakpa matamda jati khudingmaki miyoi singna mahabu okpiramba se haningai leitana nungai bafawi mangonda maitai pangal bengali amadi Christian haiba leite chahi ania se miyam gi apamba matung ina Congress ta thazaduna lakpane Congress ki ticket fanglabadi bot soidana ka krani haiduna senja thumja tawraga Congress na ticket pirakhidabani Congress ki ticket fangdrabasu miyam gi damak thawai hakjang yauna khona kigani miyam nasu NPP da board PBU haina mahakna makata na fongdoki Praja puno kannabagi damakta ngasi aihangna National People's Party haidana larik yekpa markada aina ticket pujaraga ngasigi praja puno makta aihatu reception gi damakta ngasi mayam puno makna community taruk mangla ngasigi polling lekai degi lapiraga aihatu Kopi duri bani hai dana lebih rami bamayam pun waktu hai ningai leitana thagat chari. Thasigi tang ahum gi nungchilda lilong usoi pokpigi manung changsil laga leiba reserve forest area dagi ching leiba kotpa sengthing ba changluba Thobal forest range ki staff singda khud tharakba amadi gari thugairakpagi thawang adu wildlife and biodiversity conservation committee WBCC Manipurna yamna kana yaningdaba phongdokpaga loinana Lengak asina taraina lofam thokte haina committee asina thadorok pacharol amana hairi WBCC Manipurna mahosagi khalngakduna thambang pamjaba wakhalon manaba kayaga punduna Manipur gi chingpa turel kannaba akan mamong da khonatuna lagli reserve forest amadi protected forest area da forest staff singna ching lebak kot paseng wakhal tahanaba changlubada
khut tharakpa amadi gari thugairakpana chingba thabak thoram kaya chatharakpada lengangna tumina yengduna leisinba asi laibak thibani handak thokliba thodok asina ahanba sunate mamangda su tongan mafam singda asigumba thodok asi kayarak hana thokrabani asigumba thodok sing asida lengaki angam athau sing yauram daba amada yaukide maram aduna paliba lengak asina department ki mathau hapiyu aigi migi naidana thabak tawbiduna mahausagi khalngak thaminasi hana su charol sinamaka tari Atopa national political parties singdi Delhi da famlaga Manipur gi situation khana nainabani NPP di Manipur gi situation khana bada Manipur da laktuna khanai haina NPP gi national president Conrad ke sangmana phongdokre Wafam ase ngarang moirang da pangthokiba social get together meet ki thoramda phongdokibani NPP moirang block committee na sinduna moirang AC da leiba polling singi luchingba sing thopuba sing ga party ase ge national president ga sakhang maikhang nabagi thoram ama ngarang pangthoki Thoram aduda NPP gi national president Conrad ke sangmana hai NPP di inclusive oiba party ne party asina local leaders singi wa lumna lawi ngasi di party asida Manipur miyam na thajaba leiragli handaki mikal asida NPP na sungsoi soidana single largest party oiduna lengak sembada lead tawgani lakadori ba mikal asida moirang SC gi NPP gi mirep ti santi da miyam na support tobiyu haina mahagna makha takhi आज नॉर्थ ईस्ट और मणिपुर के लोगों में एनपीपी के लिए एक विश्वास है क्योंकि ये पार्टी मणिपुर से शुरू हुई है क्योंकि ये पार्टी आज नॉर्थ ईस्ट से बनी है पब्लिक को ये विश्वास है कि एनपीपी पार्टी उनका दुख उनका दर्द समझती है एनपीपी पार्टी समझती है कि हमारा मणिपुर स्टेट और नॉर्थ ईस्ट एक डाइवर्स रीजन है यहां अलग अलग कम्युनिटीज हैं अलग अलग ट्राइब्स अलग अलग ये रिलीजियस ग्रुप्स हैं और हमें सबको साथ लेके चलना है Thoram aduda Manipur gi deputy CM Joy Kumar nasu handak pangthokadori mikhala siga mari lenena wafam kya phongdokhi चलना है COVID laitana maram oiraga laikhidraba singi imung manungda ex gratia gi senpam bithoknaba state amasung union territory singi state legal services authority gi member secretary singda mateng pangnaba nodal officer sing hamnaba supreme court na direction pikre Supreme Court Justice MR Saha amasung BVH Nakrana gi bench aduna state amadi union territory singda makata na thamliba wafam de COVID na laikhidraba mi sing adugi maming laifam amadi death certificate adu mari lenaba state legal services authority da pigadabane Mama mapa laikhidraba singi akupa marol chayol amagi manungda pisingadabane karigumba pautak asi indrabadi hakchin na logani haina so bench asina pautak piki Compensation asigi damak application tharagliba sing technical ground da reject toba yaroi karigumba asoiba leiraga su state lengangna madu chumthokna ba matam pigadabani lenga ki chapchaba pandamasi awaba tarba imung singda tangai fadana mateng pangbiba haiba wafam asi oigadabani state lengangna compensation asi application tharakpa numit 10 gi manungda pithokna ba khonagadabani haina su Supreme Court ki direction adu da palli National People's Party NPP asi North East region khakta natana India pumbagi miyamna nongmanongmagi pamba hengalagli haina NPP gi National President Conrad ke sangmana phongdokre Wafam asi NPP Kumbi Block Committee na sinduna Kumbi SC gi NPP Miref Hanagi Minister and Mangi gi yumda pangthokiba NPP gi National President Conrad ke sangmaga sakhang maikhang nabagi thoram amada phongdokibani Thoram aduda Conrad ke sangmana hai NPP hariba political party asidi local leaders sing amadi miyamga puna wata naraga chatminei party asina karigumba Manipur gi matang da warep ama loba tarabadi warep adu lodringei da state committee unit committee amadi miyam gi mot lawraba matung da high command na warep adu lawi masi NPP gi machatni hai nasu mahangna makata na phongdukhi वो देखती है कि कौन-कौन हमारे साथ है किन-किन लोगों ने पार्टी के लिए काम किया है पब्लिक की क्या आवाज है और इसकी वजह से आज अगर आप इस इलेक्शन में देखेंगे तो एनपीपी एक बहुत ही मजबूत पार्टी की तरह उभर रही है और मुझे विश्वास है कि इस आने वाले इलेक्शन में एनपीपी मणिपुर में सिंगल लार्जेस्ट पार्टी होगी और हमारी सरकार होगी Thoram aduda Kumbi SC gi NPP gi Miref and Mangina hai
ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯁꯦꯕꯥ ꯇꯧꯖꯒꯦ ꯍꯥꯏꯗꯨꯅ ꯕꯤꯖꯦꯄꯤꯒꯤ ꯇꯤꯀꯦꯠ ꯇꯥꯟꯅꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯤꯀꯦꯠ ꯄꯤꯔꯛꯇꯕꯗꯒꯤ ꯅꯦꯁꯅꯦꯜ ꯄꯤꯄꯜꯁ ꯄꯥꯔꯇꯤꯗ ꯌꯥꯎꯖꯒꯦ ꯍꯥꯏꯔꯨꯕꯗ ꯈꯨꯗꯛꯇ NPPꯒꯤ ꯇꯤꯀꯦꯠ ꯄꯤꯕꯤꯔꯛꯄ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯂꯣꯏꯅꯅ ꯀꯨꯝꯕꯤ ꯑꯁꯤꯗ NPPꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯀꯣꯟꯔꯥꯗ ꯁꯪꯃꯥ ꯑꯃꯗꯤ ꯗꯤꯄꯨꯇꯤ CM Y Joykumar ꯂꯥꯛꯇꯨꯅ AC ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯄꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏ ꯍꯥꯏꯅꯁꯨ ꯃꯪꯒꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯅꯨꯃꯤꯠ ꯑꯃꯅꯤꯒꯤ ꯃꯅꯨꯡꯗ ꯆꯍꯤ ꯀꯌꯥ ꯆꯪꯅ ꯁꯥꯒꯠꯂꯛꯄ thousands of thousands together se NPP da now change tore join tore 35 polling station all the flags hoisted all over the 35 polling station of the Kumbi constituency within the 5 days all flag of the BJP changed by our new party and cheka thajai noma gi aikoi party asida yawartana 2022 da panthokadiriba Manipur Legislative Assembly election asidadi National People's Party na single largest party apani oigani Chahi asigi January tang kunmarigi ayukta laikhidrabi Chingdong Lekai Meiralupki President Ningombam Ongbi Nenagi Mayum Oiriba Assam ki Lakhipur subdivision ki manung chanalaiba Chingdong Lekai da haikal laikat tambagi thoram ama ngasi pangthokhrei Thoram aduda All Assam Manipuri Women Meira Paibi Coordination Committee ki President Konjengbam Ongbi Arunana Laikhidrabi ki machanupi Ningombam Bimolada memento ama kusinaki loinana minute ama tumina leptuna Laikhidrabagi thawaina ingna chingna leinaba thoniki hari All Jiribam Sports Association AZHA na sinduna Jiribam ki Babu Parada leiba Jiribam Higher Secondary School ki playground da team tare na saruk yaduna January ki tang 38 dagi sanaba hokiba Tarataruk Suba District Level Sub Junior Boys Under 15 ki Football Tournament 2021-22 for and Hori Choron Trophy ki ngasi sanakiba match da BMYA Sonapurna EYC Chandrapurbu Golmari Sinoda maitiba pikre Hayeng nungthil pung ani taba matamda RYC Ramgaijang amadi UPC Uchatholga sanagani Mamang thagi tang 38 dagi KONGKHAM Youth Club na sinduna KONGKHAM Maukulon Playground da chatharakiba ahumrak suba 9-man soccer tournament ngasi lotion kre ngasi lotion ba numita S Tongpao Mate ex by Chairman ADC Chandel AP Dubas CO165 Infantry Battalion Territorial Army amadi J Narayanan CO20 suba Assam Rifles na jingbana maru oiba miyoi singna oina sogyaki Ngasi lotion bagi match da Chamol Youth Club amadi Falbung Youth Club anina sanabada Chamol Youth Club na Falbung Youth Club pu goal ani amada maiti bapikre Marui bapa amuhana bizari Chief Minister N. Biren Hangang SG BJP ki miref oina nomination file tokre BJP ki manifesto nominee asida puthoklagani BJP di thabak to anthokpa ngamloidaba manifesto puthokloi haina Chief Minister N. Biren afongdokre Congress Janata Dal S amadi Left Party sing punchilaga semkiba alliance ki mame Manipur Progressive Secular Alliance haina thonkre alliance asigi point 19 yawba common minimum agenda ma su phongkre Nomination file tobagi manga ni chanba numita Chief Minister N. Biren yauna tongan ba constituency singda mirep tara manga nomination file tokre Congress Party di BJP gumna B team thamlaga mikhal thengnaroi haina AICC ki Manipur election in charge Jairam Ramesh na phongdokre Matang asida numidangi prime time Manipur news losenjare Manipur da thokliba ipawsingi damak Mami TV bu miding tabiyo